림스키 다이렉터가 nganang 다이렉터 여고미 팜마 밤자래 아두기 마뚱다 ngasi amuk matam amang logjar kanda ko da이렉터 bibira kanda akhoi authority sing phamina bai tanja su logjar adu data akhoi logjar matungda akhoi rimski authority site akhoi document su horin median thongdigani adu possibility of lapses and haidna akhoi mokoi si yobo wafum mama akhoi chapsana khangan bire adu asoi basing ase laikhragadi laikre adu akhoi chi karamna toksige haibadu adom sase aina side pusan jangedi lamdam masida yana tumthin nga laba rims haina khangariba akhoi institute ase yana masak mangal chikna phangna ngan lehenjani adumuna manungda ahuba mayam ama leibasing ado lehendana bai damakta ekhoi na ngasi kaiguma kharadi asoi base leigusing se clarification ma to honjanmagi tanja du logjarna koi wari sing se sajaraki bani an ekhoi na miyang gi wakhalda social media kaya da lana paktana hen heta mi bo heta phuba saiba tawi haibi wakhalonda ngasi student organization singnaga tongan wafam mayam ama thamibdo actually wrong madu tawgano aduga tongan ba community singna madugi khudong chaba lorga rim sasida asukam wana raba lamdam sigi jenim su ising chawna mara more kana thingjan leiringi matam sida adugi khudong chaba lorga hayeng da thingjan nabagi khungthanga paket pilbase masi to bidaba paidena phagani masi miyang khol tabuk tobiyo asoiba singte akhoi singa haiba khna te document se horen ubiro adu kandu da jo hena khangani asoiba leiki bai se akhoi leikhra gadi leikre haina gadabani mi manju leiki de bag mai na semba jesi container oina ejabani aina ngasi miyam da khanganjani madudi ngasi ma rimski manungda simina thokpagi mai lenana social media kaya da rimski community mati student kayana wadi chumba wafam amata khangdana kariguma wari amata sanadana aikoina miyang khochang narabana heta doctor sinda phu sei toi haibna singba wafam kayama masi media gi khudang da phungdo yose madu punam aran mangak tni haiba wafam masi ai ahan ta thamjage masi akoina haukiba ngasi JC oina lejariba khogi chingsumo ongbi manjugi JC gi maikai degi aikhogi chire haiba leigidre haiba hek tabaga aikoina rimski ICU da laksaraga doctor consult doctor sir pitam amadi mahaki colleague doctor ai mingdok avek aujagare susmita haiba susila doctor susila amadi doctor ajit yauna rimski ICU gi manungda sangaga aikhogi leijariba patient ki family singa yamna chikna wafam je khoi kumna khanajabi moramdi hariba anaba se leikidaba akhoi be masi angang delivery ki damakta hospital sida leiba matamda mangonda kari masada yamna critical oiba kari leikibe ge haibna singba wafam hangjaki matamda doctor consult doctor masamak doctor hariba doctor sing chapchana makoin thambiki hariba OT toromdai matam phawda mangonda masai oiba anaba leibo kaimta leite mati normal oina tangai phadana magi khoji OT gi se number 4 da hapsaraga leibani mangonda anaba sida mai lenna mangonda kaimu kudong thinge kaimta leikide haiwa phum se thambiki loinana operation torom matung da thoidokpa leite haiwa matam da thambiki sumna kera wari sana kanda aduga karigi damakta mi kaimta problem leitaba mi ama siribse karigino haina khoina adu itaragadi madugi leiba tangai phadaba makha tarakpa tabuk thoramsingda asoiba khara leikimina maram morakanda akhoi tangai phan amukaju hana re operation amu hana tawhiba PPS lokthok piba suguma mayam ama tawhiba se asoiba ma leikibana maram morakanda tawbuni haiba wafum se akhoi na doctor gi mafamda haiduna lakhi maduda akhoi kaigumba yam ingna singna hage adubu doctor masamangna superintendent yauna mutang khanaraga madu ai wafam da mutang khanamina kichi haiduna hairiba tang kumathoi nganangi ayukki pung manga daidagi doctor wari sanajarakpaduna bu doctor ga mu sanar matungda superintendent masamaka ekoi masagi room da ekoi gi lecture patient party gi ekoi mi oi trang ata tuka nithisana phamaga wari sanai saki ekoi gi saiti gi thamjari ba sagi ekoi gi tangai phadaba mioi bamo oibina soiba taraga su doctor gi saiti gi tangai phadaba thabak sing da paikhat pibada tegi ana baduna kaigum ta leite haibirabani maduda akoi gi asoiba ma leire haiba leiragadi madu soigre haina honestly haibiyu haiba wafam je khona demand tawduna lakhi aduna asagi adugi matungda matamduda yamna kuina matam changman khibana khoji wari du sanaringi tangaktu da aduda mayanggi khuchauna raba mioi bagi asiba haiba je thola ba kanadi pinda basingsina ni yamal laktana hatak thoglo yamasu rimsta tholokpaga naksan rubana maram moraka da khuchauna raba miyamna pinda bagi kaigumba khara tugai khaiba thoki doctor singda bokta ku thabai tanja laki mado doctor singa wari rims authority ga wari ningthina sanaraba matungda miyang khuchangna mayam singduna madugi tapsaba response ama matam chana pihogdamna morum khan thoki bani
अदुगी मतुंगदा थोक्र मतुंगदा अखोइना रिम्स की डायरेक्टर गा ngarang director yago mi phama ma phamjare अदुगी मतुंगदा ngasi amuk matam amam lojara kanda director na pibira kanda अखोइ authority singa phamina bai tanja su lojare adu data अखोइ lojara मतुंगदा अखोइ रिम्स की authority की side te अखोइ document su horen medium thongbigani अदुगे possibility of lapses and haidna अखोइ मखोइ si over वफम अमा अखोइ चपचाना खंगन बिरे अदुना असोइबसिंग असे लैखरगदि लैखरे अदुना अखोइची करमना तौसिगे हाइबदो अदोम चसी अदुना आइना साइड पुसनजनिंगेदि लमदम सिदा यामना तुमथिनगा लब रिम्स हाइना खंगरिबा अखोइ इंस्टीट्यूट असे यामना मसक मंगाल सिकना फंगना गान लेहनजनिंगी अदुमुना मनुंगदा अहोबा मयाम अमा लैबसिंग अदो लेहनदना बैदमक्ता अखोइना ngasi कईगुम खरदी असोइबसे लैगोसिंगसे क्लियरफिकेशन अमा तोहनजनिंगबगी तंजा अदु लौजदना अखोइ वारिसिंग असे साजरखिबनी अखोइना मियांगी वखलदा सोशल मीडिया कयादा लाना लाना पाउथोक्तना हेरना हेता मीबो हेता फुबो चैबा तौइ हाइबगी वखलवंदा ngasi स्टूडेंट ऑर्गेनाइजेशन सिंगनगा तोंगान वफम मयाम अमा थमिबदो एक्चुअली रॉन्ग मदु तौगनो अदुगा तोंगान तोंगान बक कम्युनिटी सिंगना मदुगी खुदोंग चाबो लौरगा रिम्स असिदा असुकामना वानरबा लमदम सिगी जेनिम्सु इसिंग चावना मरम मोरकाना थिंजन लैरिंगी मतम सिदा अदुगी खुदोंग चाबो लौरगा हयेंमक दा थिंजनबगी खुंथांगा पाइखेट पिबसे मसी तोबिदब ख्वाइदेना फगनी मसी मियांगी खलगा थबक तोबियो असोइबसिंगजे अखोइना चिन्ना हाइबक नते डॉक्यूमेंट से होरेन उबिरो अदु कामदुदा जो हेना खंगनी असोइब लैखि बाइबसे अखोइ लैखरगदि लैखरे हाइनगदबनी अदुबु मदो अदुमकी खुदोंग चाबो लौरकांदा हेता मिंगोंदा मियाम ममांदे ता संतोकना ता हाइनबा सुमदे अदु तोबिगनो सिनाइना थमजनिसे